Wangkei Kendragi Club Kunganithoina Yaoshang Kummei Pangthoklaroi Laothokhre Pau ase ngarang ungthil phongkhiba pandam pau sedagi lokhatjabane ngasi makthokliba irang asina maram oiraga kumsi chahigi oinade Wangkei Kendra na konba maphamsingda Yaoshang Kummei Pangthoklaroi haina Kendra sigi manungsana leiba apunba club kunganithoina punsinduna semba Peace Committee Wangkei Kendra na Laothokhre Committee asina thamliba thingba sigi mayokta kanagumba miyoi amatana Yaoshang Kummei ga mari lainana Wangkei Kendragi manungda Holi pala chathaba senkhai tauba made harau kumai pangthokpa yaroi haina committee asigi convener Naurem Mahendra na phongdorokle Wangkei angom laikai da leiba Wal United Youth Club ta pangthokpa paumi singa unaba mada Mahendra na hai hauki ba chahi singda laikai khudingda Yaoshang Sports pangthoktuna inkhalakli banha singbu sana khonabagi lambi da pusina bohona duna lakle adumoina magthokliba irang asina maram oiraga Wangkei Kendragi oinade Yaoshang Sports pangthokpagi mahutta Irang asida thawaina pontha pikraba thoba thobi singi baphamda ikai khumnaba utpagi thauram sing Kendra sigi club singda pangthokane laikhidraba sing asigi chahi gi kumon thauram pangthoktriba phawbade lamdam asigi miyamna su harau kumai amata pangthok pidanaba appeal tawkhibaga loinana Yaoshang Kummei gi manungda miyamna relief camp singda mateng pangbiyu haikhe amaromda hojik sathariba assembly mifam asida base year 1951 da yompham oiba NRC sanahanba made Kuki militant singi su lauthokhtrabade lakadoriba Lok Sabha mikhal asida Kendra sigi oina chapchaba phirep committee asina laurakani haina mahakna phongdokhe